mayambu ahana maktada warina chungi maikidigi ikok nona taram noksiri ngasidi aikhoina miyamgi damakta anaubu wari amasu puruga laksiri ngasigi wari asigi maming lupa masugi thambal tabirisi lupa masugi thambal hairibu wari asigi ahan batangka athengba ahingi matam mado nong yamna kanna suri ngihakta phawba lepa kawba leite yum madumakti ina kupa yum oibanina nongna kanna chuba tarabasu yumgi miyoisinadi yamna kanna taba haibadumaktu oide adubu achaudi nungaina tumli amuk nong kanna kanna khongba tanja sida achau magi masapu machungi khangbusu phawi adubu mahakti mamit sindri masado ngasai kariguma thaba khara challubagira natraga wahabigira khangde nungaina tumli thangnaba ka amadana angang amana kanna kanna kapli achaugi nupina angang adubu kappa tongnaba yamna kanna themba honai adubu angang adu kappa to haibi yadre achaugi nupi leima angang adubu themnaba honabada yamna ware taibang miron thoktriba taibang miron khangdriba angangni ngasidi kari matonu khangdre angang ase asuki mati kanna kanna kapi angang kappa themna nong makhol ase amo muktab matamda achaugi nupi leima magi masasu khangba phawi to u haibi yadrabada achaugi nupi leima na angang adu pamkhali aduga magi nupana tumliba ka adugi manak tamna chalai magi nupaga sagalado lengal leima hawdole hoi tabra se amuk tumi singo angang asi karino khangdri nei kappa to haibi yadre tabra se amuk tumi singo haibani toina magi nupaba lengal labada acho misili masu ngang liba wado haipetang di kari khiti tahoy asem karino khangdabani ha angang ke doreba haduna phing hawgalga angang adu yengi leimana karino khangde ngasai makai kanna kapase to haibi yadre asibu karino torisibo ai thima ngamdre ai yamna ware achauna kadai ai mu pamge mana angang adu pammi aduga yengi lagna boy kariyoi achauna angang adu themi o to kari kablibano to ne nang pabungna pambadi to se haduna achauna themalab lagnari magi nubisu ngasai makai themlabagi ngaktang wabaduna phamungdu phamtai is nangi nungaina tumle ai de sachi wabana kaino matorobani asumna magi nupina wa ngaktang ngalingai nong kanna surambado itap thabaduna tawri khangaude minute mari mangagi matungdadi makhoi gi yum sangoida loiriba sansingado kari ubano kari lakno khangde pangkhongda khongnarei makhoi gi di huisu leide aduga thangnabada leiramba huisingsu pangkhongda khongba kapri khonjen kaya ase matei mana onimuk tarei nong lepthakibaga aduga makhonjen singdu tarakbagadi achaw mati magi nupi munumuni yene magi nupina kari nune huran ba kala labjala sanjing sibu kanna khongiba huising sina kanna khongsibu kari kino khonjen singdu achaw su tare bani masu wa matangangde magi nupina hairibu wadu phabu khumdaba makhai kari matong hadrang ngakta ngakuduna khonjen singdu tare magi nupini yamna phingna asidi yararoi nong chubsida khutong chaba loduna huran mala kumale ayenge laten thamoidu kadai delege laten thamoidu yamathuna chamkhali magi nupina thokama tamasida magi nupa achawsu tholake tawi adubu magi nupina ahinga thenga matamni ayidu mangun lebagi yenge angang du puthorakano nangna pamadi angang se kappato bugum tawri ayenge haduna achawgi nupi noina thomai edu paiduna mapalo mathoki magi nupa achaw imung dile hore mangon de lepde leima aduga thomai eduna magi mai mapara thamlaga changorum du muni yingi sansing adu khongliba mareng lengibido atopa kana leibna hadra yelibani lauri kanano toina anirak homlak lawi kana amadu khumba tadre huising kholambusu adum khomde lepte khara sakchili aduga chumang meyadam leple nongsu iba patharamle nongsu dre haibi yare adubu mani yelu matamdadi kari mata leibu udre
ꯀꯔꯤ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯕꯁꯤꯗ ꯁꯟꯁꯤꯡꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤꯕ ꯑꯗꯨꯒ ꯍꯨꯏꯁꯤꯡꯁꯤꯅ ꯈꯣꯡꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯍꯥꯛ ꯉꯛꯖꯥꯅꯩ꯫ ꯁꯪꯒꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ ꯑꯗꯨꯒ ꯁꯜꯁꯤꯡ ꯑꯗꯨ ꯃꯥꯅ ꯌꯦꯡꯂꯤ꯫ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯂꯛꯏ꯫ ꯃꯥꯅ ꯆꯠꯂꯛꯂꯒ ꯍꯟꯗꯛꯃꯛꯇꯤ ꯃꯈꯣꯏ ꯌꯨꯝꯒꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯃꯥꯒꯤ ꯊꯥꯎꯃꯩ ꯃꯉꯥꯜ ꯑꯁꯤꯗ ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯃꯥꯡꯒꯣꯜ ꯃꯌꯥꯗ ꯂꯦꯞꯄꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯆꯧꯒꯤ ꯅꯨꯄꯤ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯅꯥꯅꯣ? ꯀꯅꯥꯅꯣ? ꯏꯐꯤꯡ ꯐꯤꯡꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯎꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯃꯤ ꯁꯥꯃꯤꯑꯣꯏꯅ ꯎꯔꯤꯕ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯤꯕ ꯁꯛꯇꯝ ꯑꯁꯦ ꯆꯞ ꯂꯦꯞꯇꯨꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯕꯗꯧꯅ ꯇꯧꯔꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯇꯞꯅ ꯇꯞꯅ ꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯂꯩꯃꯅ ꯎꯔꯦ꯫ ꯃꯁꯤ ꯎꯕꯗ ꯂꯩꯃ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯃꯨꯛ ꯀꯧꯈꯠꯂꯛꯏ꯫ ꯀꯅꯥꯅꯣꯃ ꯂꯩꯔꯦ, ꯀꯅꯥꯅꯣꯃ ꯆꯠꯈ꯭ꯔꯦ, ꯀꯅꯥꯅꯣꯃ ꯆꯠꯈ꯭ꯔꯦ, ꯑꯃꯨꯛꯀ ꯊꯣꯔꯛꯑꯣ ꯍꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯆꯧ ꯑꯉꯥꯡ ꯑꯗꯨ ꯀꯞꯄ ꯇꯣꯛꯈꯤꯕꯅꯤꯅ ꯐꯃꯨꯡꯗ ꯊꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯗꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯊꯥꯎꯃꯩ ꯑꯗꯨ ꯄꯥꯏꯔꯒ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯇꯁꯦꯡꯅ ꯃꯃꯤ ꯁꯥꯃꯤꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯎꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥ ꯑꯗꯨꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯑꯆꯧꯅ ꯀꯩꯗꯧꯔꯦ? ꯅꯪ ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯎꯔꯒꯦ? ꯀꯔꯤ ꯊꯦꯡꯅꯔꯒꯦ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯪꯉꯤ꯫ ꯂꯩꯃ ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯥꯒꯤ ꯃꯤꯠꯇ ꯎꯈꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯍꯦꯟꯅ ꯋꯥꯍꯟꯕꯅꯤ, ꯀꯤꯍꯟꯕꯅꯤ꯫ ꯑꯆꯧꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯍꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯀꯥꯔꯛꯄ ꯇꯥꯔꯕꯁꯨ ꯃꯥꯡꯒꯣꯜꯒꯤ ꯍꯦꯛ ꯃꯁꯤꯃꯛꯇꯗ ꯁꯛꯇꯝ ꯑꯗꯨꯅ ꯂꯦꯞꯂꯝꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯕꯗꯨꯅ ꯇꯧꯔꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯈꯤꯕꯗꯨꯅ ꯃꯥꯡꯒꯣꯜ ꯌꯧꯔꯛꯄ ꯐꯥꯎꯕꯗ ꯂꯩꯃꯁꯦ ꯑꯩ ꯌꯥꯝꯅ ꯀꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯏꯃꯨꯡ ꯆꯪꯂꯛꯏ꯫ ꯏꯃꯨꯡꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯕꯨ ꯂꯩꯍꯜꯂꯝꯃꯤ ꯑꯗꯨꯒ ꯑꯆꯧꯗꯤ ꯃꯥꯡꯒꯣꯜꯂꯣꯝꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯌꯦꯅꯈꯥ ꯂꯨꯈꯥ ꯑꯃꯗ ꯂꯦꯞꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯀꯟꯅ ꯑꯆꯧꯅ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯦ, ꯀꯅꯥ ꯑꯃꯠꯇꯁꯨ ꯎꯗ꯭ꯔꯦ꯫ ꯑꯆꯧ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯥꯏꯀꯠꯅꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯦꯡꯍꯟ ꯅꯪ ꯀꯩꯗꯧꯔꯒꯦ ꯍꯪꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ꯭ꯔꯦ꯫ ꯁꯛꯇꯝ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯍꯟꯕ, ꯃꯥꯕꯨ ꯌꯥꯝꯅ ꯀꯤꯍꯟꯕꯗꯧꯅ ꯇꯧꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕꯗꯣ ꯇꯥꯏꯕꯪ ꯃꯥꯂꯪ ꯎꯕ꯭ꯔꯥ? ꯃꯉꯣꯟꯗ ꯂꯥꯏꯅ ꯂꯛꯅꯔꯤꯕ꯭ꯔꯥ? ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦ꯫ ꯇꯨꯝꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯥꯟꯅꯕꯗꯧꯅ ꯄꯪꯅꯣꯛꯇ ꯅꯣꯛꯈꯠꯂꯛꯏ, ꯍꯔꯥꯎꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯀꯤꯔꯤꯕ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗꯅ ꯑꯉꯥꯡ ꯑꯁꯤꯅ ꯍꯔꯥꯎꯔꯤꯕ, ꯅꯣꯛꯂꯤꯕꯁꯤ ꯎꯕ ꯃꯇꯝꯗ ꯂꯩꯃ ꯑꯃꯨꯛꯀꯁꯨ ꯀꯤꯕ ꯍꯦꯜꯂꯛꯏ, ꯈꯪꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯑꯆꯧꯁꯨ ꯑꯉꯥꯡ ꯑꯁꯤ ꯀꯟꯅ ꯀꯞꯂꯝꯂꯒ ꯑꯁꯨꯝꯅ ꯐꯃꯨꯡꯗ ꯊꯜꯂꯝꯕ ꯃꯈꯣꯏꯅ ꯆꯠꯂꯛꯄ ꯃꯇꯝꯗ ꯀꯟꯅ ꯅꯣꯛꯂꯤꯕꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯑꯆꯧꯁꯨ ꯉꯛꯇꯕ ꯅꯠꯇꯦ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯀꯤꯕ ꯐꯥꯎꯗꯕꯗꯤ ꯅꯠꯇꯦ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯑꯉꯥꯡ ꯑꯗꯨ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯉꯥꯡ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯣꯛꯂꯤ꯫ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯅ ꯂꯛꯅꯔꯤꯕ꯭ꯔꯥ, ꯃꯥꯒꯤ ꯃꯤꯠꯇ ꯃꯥꯂꯪ ꯇꯔꯪ ꯀꯔꯤꯒꯨꯝꯕ ꯈꯔ ꯎꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯉꯥꯡ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯆꯧꯅ ꯃꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯉꯤ, ꯅꯪꯅ ꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪꯅ ꯀꯟꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤ ꯎꯕꯅꯣ? ꯁꯦ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯧꯑꯣꯕ, ꯅꯪ ꯀꯔꯤ ꯎꯕꯅꯣꯕ? ꯂꯩꯃꯅ ꯑꯉꯥꯡ ꯑꯗꯨꯕꯨꯁꯨ ꯌꯦꯡ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥꯗꯁꯨ ꯑꯃꯨꯛ ꯌꯦꯡ ꯇꯞꯅ ꯈꯨꯝꯃꯤ꯫ ꯑꯩꯅ ꯁꯪꯒꯣꯜꯗ ꯆꯪꯉꯨꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯃꯨꯕꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯁꯛꯇꯝ ꯑꯃꯈꯛ ꯂꯦꯞꯂꯝꯃꯤ꯫ ꯑꯩꯅ ꯀꯅꯥꯅꯣ ꯂꯥꯎꯔꯨꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯍꯥꯛꯇꯣ ꯌꯦꯅꯈꯥꯔꯣꯝꯗ ꯇꯞꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯆꯧꯅ ꯍꯥ, ꯑꯃꯨꯕ ꯁꯛꯇꯝ ꯍꯥꯏꯕ? ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ? ꯍꯨꯔꯥꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯩꯃꯅ ꯈꯨꯝꯃꯤ, ꯍꯨꯔꯥꯟꯕꯁꯨ ꯃꯥꯟꯗꯦ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯛꯇꯝ ꯑꯗꯣ ꯑꯩ ꯇꯝꯕ ꯐꯥꯎ ꯀꯤꯖꯩ꯫ ꯀꯔꯤꯅꯣ ꯇꯝꯅꯕ ꯂꯥꯏ ꯊꯣꯛꯄ ꯀꯥ ꯍꯥꯏꯗꯨꯕꯨ ꯑꯣꯏꯔꯕ ꯆꯠꯂꯅꯤ? ꯑꯩ ꯗꯣꯟꯗꯣꯟ ꯄꯥꯈꯠꯈ꯭ꯔꯦꯗ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯀꯤꯕ ꯋꯥ ꯃꯌꯥꯝ ꯑꯁꯤꯗ ꯑꯆꯧꯁꯨ ꯑꯗꯨꯝ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯁꯤ ꯅꯣꯛꯄ ꯇꯣꯛꯇ꯭ꯔꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯗꯣꯝꯗ ꯌꯦꯡꯂꯝꯃꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯛꯂꯥꯡ ꯊꯣꯡꯅꯥꯎ ꯄꯥꯜꯂꯤꯕꯗꯣ, ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗꯅꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯠ ꯑꯁꯤꯅ ꯌꯦꯡꯂꯤꯕ꯫ ꯑꯗꯨꯒ ꯌꯦꯡꯂꯒ ꯑꯉꯥꯡ ꯑꯁꯤ ꯁꯥꯟꯅꯕꯗꯧꯅ ꯂꯛꯅꯕꯗꯧꯅ ꯇꯧꯔꯒ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯀꯟꯅ ꯅꯣꯛꯄꯅꯤ꯫ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ, ꯇꯁꯦꯡꯅ
ꯃꯤꯒꯤ ꯏꯪꯒꯤꯠ-ꯏꯔꯥꯡ ꯐꯖꯅ ꯈꯪꯕ ꯑꯆꯧꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯄꯥ ꯑꯁꯤ ꯃꯨꯟꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯑꯆꯧ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯀꯔꯤꯅꯣꯅꯦ? ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯤꯕ? ꯃꯥꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯂꯒ ꯀꯟꯅ ꯀꯟꯅ ꯅꯣꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯑꯆꯧ ꯃꯥꯒꯤ ꯃꯁꯤꯗꯒꯤ ꯁꯣꯜꯂꯤ꯫ ꯃꯥꯅ ꯇꯞꯅ ꯃꯨꯔꯨꯝ ꯑꯃ ꯁꯣꯜꯂꯤꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯁꯨ ꯇꯥꯏ꯫ ꯂꯩꯃꯅ "ꯍꯥ? ꯀꯔꯤꯅꯣ? ꯀꯔꯤꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ?" ꯋꯥꯔꯤꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯪꯂꯤꯕꯅꯤ꯫ ꯑꯆꯧꯅ ꯋꯥ ꯂꯣꯠꯂꯤ꯫ "ꯀꯩꯁꯨ ꯅꯠꯇꯦꯗ, ꯅꯪꯒꯤ ꯑꯀꯤꯕꯗꯣ ꯊꯥꯗꯣꯛꯑꯣ꯫ ꯅꯣꯡ ꯆꯨꯕꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯑꯇꯩ ꯑꯇꯩ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏꯅꯣꯗ? ꯁꯦ, ꯑꯉꯥꯡꯁꯤ ꯄꯝꯃꯣ꯫ ꯑꯉꯥꯡꯁꯤ ꯀꯞꯄ ꯇꯣꯛꯑꯕꯅꯤ꯫ ꯃꯥꯁꯦ ꯉꯁꯥꯏ ꯃꯈꯩ ꯀꯞꯂꯨꯕꯗꯒꯤ ꯑꯗꯨꯝ ꯃꯥꯂꯪ ꯇꯔꯪ ꯎꯕꯒꯤ ꯁꯟꯗꯩ ꯑꯣꯏꯔꯝꯒꯅꯤ꯫ ꯄꯝꯃꯨꯁꯦ." ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯂꯤꯕꯗꯣ ꯊꯃꯣꯏꯅꯨꯡꯗ ꯑꯗꯨꯝ ꯊꯝꯖꯤꯟꯖꯔꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯀꯤꯗꯅꯕ ꯋꯥ ꯀꯌꯥꯁꯤ ꯍꯥꯏꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯑꯉꯥꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯂꯤ꯫ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯂꯒ ꯑꯁꯣꯝ ꯀꯥꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛꯀ ꯀꯟꯅ ꯀꯟꯅ ꯀꯞꯈꯠꯂꯛꯏ꯫ ꯊꯦꯝꯕ ꯂꯥꯛꯄ ꯉꯝꯗꯕ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯣꯏꯔꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯑꯃꯨꯛ ꯑꯣꯏꯈꯠꯂꯛꯏ꯫ ꯂꯩꯃ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯦ꯫ ꯊꯦꯝꯕ ꯌꯥꯗꯕꯅꯤꯅ ꯑꯃꯨꯛ ꯆꯪꯂꯛꯏ꯫ "ꯌꯥꯗꯦꯅꯦꯍꯦ, ꯑꯩꯅ ꯍꯦꯛ ꯄꯝꯕ ꯀꯞꯄꯒꯨꯝ ꯇꯧꯏꯅꯦꯍꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯆꯧꯒꯤ ꯐꯃꯨꯡ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤ ꯃꯥꯅ ꯇꯨꯡ ꯑꯃ ꯑꯣꯟꯊꯣꯛꯂꯒ ꯑꯣ ꯊꯦꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯊꯣꯡꯅꯥꯎ ꯃꯄꯥꯔꯣꯝꯗ ꯑꯃꯨꯛ ꯑꯣꯟꯈ꯭ꯔꯦ꯫ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯃꯥꯒꯤ ꯃꯤꯠꯁꯤꯅ ꯍꯦꯛ ꯌꯦꯡꯂꯨꯕꯒ ꯑꯃꯨꯛꯀꯁꯨ ꯑꯉꯥꯡ ꯑꯁꯤ ꯅꯣꯛꯂꯛꯏ꯫ ꯀꯞꯂꯝꯕ ꯑꯉꯥꯡ ꯑꯁꯤ ꯅꯣꯛꯂꯛꯏ, ꯍꯔꯥꯎꯕꯗꯧꯅ ꯃꯈꯨꯠ ꯑꯄꯤꯛꯄ ꯃꯆꯥ ꯑꯗꯣ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯑꯆꯧ ꯑꯃꯨꯛꯀꯁꯨ ꯎꯔꯦ꯫ ꯂꯩꯃꯁꯨ ꯃꯥꯒꯤ ꯁꯥꯏꯀꯜꯗ ꯄꯝꯂꯤꯕꯅꯤꯅ ꯑꯉꯥꯡ ꯑꯁꯤꯅ ꯅꯣꯛꯄꯁꯤ ꯇꯥꯔꯤꯕꯅꯤ꯫ ꯂꯩꯃꯅ "ꯇꯨ ꯌꯦꯡꯉꯨꯗꯨ, ꯑꯁꯤꯗ ꯆꯪꯂꯛꯂꯒꯅ ꯍꯦꯛꯇ ꯑꯃꯨꯛ ꯅꯣꯛꯄ, ꯍꯔꯥꯎꯕ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯗꯤ ꯃꯥꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤ꯫ ꯑꯆꯧꯅ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯐꯃꯨꯡꯗ ꯄꯨꯔꯨꯔꯅꯨ, ꯑꯁꯤꯗꯅ ꯇꯨꯝꯍꯟꯅꯕ ꯇꯧꯁꯤꯜꯂꯛꯑꯣ꯫ ꯅꯪꯁꯨ ꯑꯁꯤꯗ ꯇꯨꯝꯃꯨꯁꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯝꯂꯦ, ꯑꯗꯨꯒ ꯐꯃꯨꯡ ꯑꯁꯤ ꯇꯨꯝꯍꯟꯅꯕ ꯇꯧꯏ꯫ ꯑꯁꯣꯝ ꯃꯇꯥꯏꯗꯅ ꯑꯆꯧ ꯊꯥꯡꯉꯤ, ꯑꯗꯨꯒ ꯑꯁꯣꯝ ꯃꯇꯥꯏꯗꯅ ꯂꯩꯃꯅꯤ꯫ ꯑꯉꯥꯡ ꯑꯁꯤꯅ ꯃꯌꯥꯏ ꯊꯥꯡꯂꯒ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯂꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯃꯈꯣꯡ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯂꯤ ꯀꯥꯎꯔꯤ꯫ ꯑꯆꯧ ꯃꯁꯥ ꯃꯇꯣꯝꯇ ꯀꯔꯤꯒꯨꯝꯕ ꯋꯥꯍꯪ ꯈꯔꯗꯤ ꯑꯗꯨꯝ ꯍꯪꯉꯤ꯫ "ꯏꯁ, ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯒꯤ ꯅꯨꯄꯤꯗꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕ ꯈꯔꯗꯤ ꯂꯩꯒꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯨꯕ ꯇꯥꯔꯕꯗꯤ ꯃꯥ ꯑꯃꯨꯛ ꯀꯤꯕ ꯍꯦꯟꯈꯤꯅꯤ꯫ ꯉꯁꯥꯏ ꯃꯥꯅ ꯇꯝꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯆꯨꯝꯕ ꯈꯔꯁꯨ ꯌꯥꯎꯒꯅꯤ꯫ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯒꯗ꯭ꯔꯥ ꯈꯜꯂꯤ." ꯑꯁꯨꯝꯅ ꯈꯜꯂ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯤ ꯑꯆꯧ꯫ ꯃꯥꯒꯤ ꯅꯨꯄꯤ ꯇꯨꯝꯊꯕ ꯉꯥꯏꯕꯗꯧꯅ ꯇꯧꯔꯤ꯫ ꯑꯉꯥꯡ ꯑꯁꯤ ꯂꯦꯞꯇꯦ, ꯑꯗꯨꯝ ꯅꯣꯛꯂꯤ, ꯍꯔꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯤꯅꯠ 15 ꯀꯨꯟꯂꯣꯝꯒꯤ ꯃꯇꯨꯡꯗꯗꯤ ꯑꯉꯥꯡ ꯑꯁꯤ ꯑꯃꯨꯛ ꯀꯞꯈꯠꯂꯛꯏ꯫ ꯊꯣꯡꯅꯥꯎ ꯃꯄꯥꯟꯂꯣꯝꯗ ꯑꯣꯜꯂꯝꯕ ꯑꯉꯥꯡ ꯑꯁꯤ ꯃꯃꯤꯠ ꯑꯁꯤ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯄꯪꯀꯞꯇ ꯀꯞꯈꯠꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯟꯅ ꯀꯟꯅ ꯊꯦꯝꯃꯤ, ꯇꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯈꯣꯏꯅ ꯊꯦꯝꯕꯒꯤ ꯇꯣꯛꯈꯤꯕ ꯅꯠꯇꯕ ꯑꯉꯥꯡ ꯑꯁꯤ ꯋꯥꯔꯕ ꯃꯇꯝꯗ ꯈꯛꯇ ꯇꯣꯛꯈꯤꯕ ꯑꯃꯗꯤ ꯌꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯈꯛꯇ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯆꯧꯗꯤ ꯇꯨꯝꯊꯗ꯭ꯔꯤ꯫ ꯃꯁꯥ ꯃꯇꯣꯝꯗ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ, ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯛꯏ꯫ ꯇꯨꯝꯅ ꯇꯨꯝꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯎꯔꯛꯂꯤ, ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯤ ꯂꯥꯎꯅꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ꯫ ꯂꯥꯎꯅꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯃꯃꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯒꯤ ꯇꯟꯖꯥ ꯑꯃꯗꯅꯤ꯫ ꯑꯆꯧꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯃ ꯃꯥꯒꯤ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯎꯝꯁꯤꯟꯅꯍꯧꯕꯗꯣ ꯃꯥꯁꯨ ꯌꯦꯡꯉꯨꯏ, ꯃꯥꯁꯨ ꯌꯥꯎꯔꯨꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯁꯥ ꯄꯨꯝꯕ ꯐꯨꯔꯤ ꯐꯨꯔꯥꯡ ꯊꯨꯡꯕꯗꯧꯅ ꯇꯧꯔꯤ꯫ ꯄꯪꯈꯣꯠꯇ ꯈꯣꯠꯂꯤ꯫ ꯃꯥꯒꯤ ꯌꯨꯝ ꯁꯨꯃꯥꯡꯗ ꯃꯥꯏꯕ ꯑꯃꯁꯨ ꯂꯩꯔꯤ꯫ ꯃꯥꯏꯕꯗꯨꯅ ꯃꯥꯕꯨ ꯀꯟꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯕꯗꯧꯅ ꯇꯧꯔꯤ꯫ ꯃꯅꯥꯛꯇ ꯂꯩꯕ ꯃꯤ ꯑꯃꯗ ꯑꯆꯧꯅ ꯆꯪꯁꯤꯜꯂꯒ ꯍꯪꯉꯤ, "ꯃꯥꯒꯤꯁꯤꯕꯨ, ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯕꯨ ꯀꯔꯤꯗꯒꯤ ꯑꯣꯏꯔꯤꯕꯅꯣ? ꯀꯔꯤ ꯇꯧꯈꯤꯕꯒꯤꯅꯣ ꯁꯤꯕꯣ?" ꯃꯅꯥꯛꯇ ꯂꯩꯕ ꯃꯤ ꯑꯗꯨꯅ ꯈꯨꯝꯃꯤ, "ꯑꯁ, ꯍꯥꯏꯒꯗꯕꯒ ꯇꯜꯂꯦꯗ, ꯍꯥꯏꯒꯗꯕꯒ ꯀꯤꯖꯩ." ꯑꯆꯧꯅ ꯍꯣꯠꯆꯤꯟ ꯍꯣꯠꯆꯤꯟ, "ꯑꯗꯨ ꯀꯔꯤꯒꯤꯅꯣꯕ? ꯃꯥꯒꯤ ꯃꯁꯥꯁꯤꯕꯨ ꯐꯨꯔꯤ ꯅꯠꯇ꯭ꯔꯅꯤ ꯁꯤꯕꯣ?" ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯐꯨꯔꯤ ꯊꯨꯡꯂꯤꯕꯅꯤ."
ꯈꯪꯗꯦꯅꯦ ꯍꯦ ꯆꯤꯡꯌꯥꯗ ꯂꯧ ꯑꯃ ꯎꯕꯗ ꯆꯤꯡꯈꯣꯡꯗꯨꯗ ꯃꯥꯅ ꯉꯥꯛꯇꯪ ꯀꯥꯈꯠꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯂꯨꯄꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯑꯃꯈꯛ ꯁꯥꯠꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯥꯁꯨ ꯃꯗꯨ ꯎꯕꯗꯒꯤ ꯄꯥꯝꯖꯃꯟꯅ ꯊꯝꯕꯥꯜ ꯑꯗꯨ ꯍꯦꯛꯂꯨꯏ ꯍꯥꯏꯅꯦ ꯑꯗꯨꯒ ꯌꯨꯝꯗ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯊꯝꯕꯥꯜꯗꯣ ꯃꯥꯒꯤ ꯈꯥꯎ ꯃꯅꯨꯡꯗ ꯍꯥꯞꯄꯁꯨ ꯌꯥꯎꯔꯝꯗꯦ ꯍꯥꯏ ꯑꯗꯨꯗꯒꯤ ꯌꯨꯝ ꯌꯧꯔꯛꯄꯗꯒꯤ ꯃꯁꯥꯁꯦ ꯑꯗꯨꯝ ꯀꯩꯅꯣꯝꯃ ꯇꯧꯈꯤꯕꯅꯤ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕꯅꯤꯅꯦ ꯋꯥꯗꯣ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯆꯧ ꯆꯤꯡꯈꯣꯡ ꯀꯔꯝꯕ ꯆꯤꯡꯈꯣꯡꯗ ꯃꯥꯅ ꯈꯣꯏꯔꯥꯡꯅ ꯍꯪꯕ ꯋꯥ ꯑꯁꯤꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯑꯃꯅ ꯑꯃ ꯈꯨꯝꯃꯤ ꯑꯆꯧ ꯃꯐꯝꯗꯨ ꯀꯗꯥꯏꯗꯁꯨ ꯅꯠꯇꯦꯅꯦꯍꯦ ꯅꯪꯅ ꯂꯧ ꯎꯔꯤꯕ ꯂꯧꯀꯣꯜ ꯑꯗꯣ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯃꯌꯥꯗꯣ ꯑꯗꯨꯅꯤꯅꯦ ꯃꯐꯝ ꯑꯗꯣ ꯍꯥꯏꯅꯕꯤ ꯃꯐꯝꯅꯤ ꯅꯪꯅ ꯈꯪꯗꯕꯒꯤꯅꯤ ꯅꯪꯗꯤ ꯑꯣꯟꯊꯣꯛꯅꯕꯨ ꯅꯨꯡꯉꯥꯏꯅ ꯂꯧꯁꯥꯟ ꯈꯔ ꯄꯤꯔꯒ ꯐꯧ ꯂꯣꯛꯄ ꯐꯪꯒꯅꯤ ꯈꯟꯅ ꯂꯧꯗꯨ ꯎꯔꯤꯕ ꯏꯁ ꯅꯪꯗꯤ ꯅꯥꯔꯕꯀꯣ ꯐꯩꯅꯦ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯃꯇ ꯊꯦꯡꯅꯗ꯭ꯔꯤꯕꯗꯣ ꯇꯨ ꯌꯦꯡꯉꯣ ꯅꯨꯄꯥ ꯑꯁꯤꯁꯨ ꯊꯧꯋꯥ ꯁꯥꯗꯕꯗꯒꯤ ꯃꯐꯝ ꯑꯗꯨ ꯃꯥꯅ ꯆꯪꯉꯨꯕꯅꯤ ꯑꯩꯈꯣꯏꯅꯕꯨꯗꯤ ꯍꯥꯟꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯍꯦ ꯇꯣꯡꯂꯨꯕ ꯍꯦꯔꯥ ꯍꯥꯏꯔꯨꯕꯗꯨꯅ ꯊꯧꯗꯣꯛꯁꯤ ꯊꯣꯛꯄꯅꯤ ꯑꯆꯧ ꯃꯗꯨꯒꯤ ꯂꯧꯀꯣꯜ ꯑꯗꯣ ꯈꯨꯗꯣꯡꯊꯤꯕ ꯌꯥꯝꯅ ꯇꯥꯅꯤꯡꯉꯥꯏꯅꯤ ꯃꯗꯨꯒꯤ ꯂꯧ ꯃꯄꯨ ꯑꯗꯨꯅ ꯃꯁꯥꯃꯛ ꯐꯥꯎꯕ ꯂꯧ ꯑꯗꯨ ꯎꯕ ꯉꯝꯗꯕꯗꯒꯤ ꯃꯤ ꯃꯊꯪ ꯃꯤ ꯀꯌꯥꯗ ꯎꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯎꯔꯨꯕ ꯃꯤꯁꯤꯡ ꯂꯩꯇ ꯂꯥꯏꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯧ ꯈꯔꯇꯪ ꯑꯣꯏꯔꯕꯁꯨ ꯂꯣꯠꯂꯅꯤ ꯈꯟꯗꯨꯅ ꯎꯔꯨꯕꯁꯤꯡ ꯑꯋꯥ ꯑꯅꯥ ꯈꯨꯗꯣꯡꯊꯤꯕ ꯇꯥꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯩ ꯑꯗꯨꯕꯨ ꯌꯦꯡꯉꯨꯗꯅ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯑꯁꯤꯗꯕꯨ ꯑꯣꯛꯅꯈ꯭ꯔꯕ ꯑꯁꯤꯗꯕꯨ ꯆꯪꯂꯨꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯗꯨꯝ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯁꯛꯇꯤ ꯂꯩꯇꯕꯅꯤ ꯏꯁ ꯆꯠꯂꯁꯤꯔꯥ ꯑꯩꯈꯣꯏꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦꯕꯣ ꯋꯥꯔꯤ ꯁꯥꯔꯝꯕ ꯑꯇꯩꯁꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯃꯥꯒꯤ ꯆꯠꯅꯈꯤ ꯃꯁꯥꯗ ꯐꯨꯔꯤ ꯊꯨꯡꯂꯤꯕ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯅꯨꯄꯥꯁꯦ ꯆꯣꯏꯔꯣꯜꯂꯣꯏ ꯀꯔꯤꯑꯣꯏ ꯄꯪꯂꯣꯟꯗ ꯂꯣꯜꯂꯤ ꯃꯥꯏꯕꯗꯨꯅꯁꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯆꯣꯏꯔꯣꯜ ꯂꯣꯟꯕ ꯇꯣꯛꯍꯧꯗ꯭ꯔꯤ ꯑꯆꯧꯁꯨ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯂꯝꯂꯕ ꯇꯨꯡꯗꯗꯤ ꯏꯁ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯕꯣ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯌꯨꯝꯗ ꯂꯥꯛꯈꯤ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯤꯀꯨꯞꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯇꯨꯝꯅ ꯑꯆꯧ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯁꯤꯗ ꯅꯠꯇꯦ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯎꯔꯨꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯩ ꯊꯦꯡꯅꯈꯤꯕ ꯊꯣꯛꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯅꯤꯡꯕꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯃꯥꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯂꯧꯈ꯭ꯔꯕꯅꯤ ꯄꯥꯎ ꯀꯌꯥ ꯑꯃ ꯍꯪꯈ꯭ꯔꯕꯅꯤ ꯂꯧꯀꯣꯜ ꯑꯗꯨꯗ ꯂꯧ ꯎꯔꯝꯕ ꯃꯤꯁꯤꯡꯅ ꯑꯣꯛꯅꯈꯤꯕ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯈꯤꯕꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯆꯧ ꯇꯥꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯋꯥꯈꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡꯗꯨꯅ ꯇꯨꯝꯂꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯅ ꯂꯧꯊꯣꯛꯂꯒ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯈꯜꯂꯛꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯉꯥꯡ ꯑꯁꯤꯅ ꯀꯟꯅ ꯅꯣꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯃꯥꯅ ꯂꯥꯛꯂꯤ ꯃꯍꯥꯛꯅ ꯂꯧ ꯎꯔꯤꯉꯩꯒꯤ ꯃꯇꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯍꯥꯛꯁꯨ ꯃꯊꯤ ꯐꯣꯡꯂꯛꯄ ꯇꯟꯖꯥ ꯈꯔꯗ ꯊꯦꯡꯅꯕ ꯌꯥꯎꯈ꯭ꯔꯕꯅꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯉꯣꯟꯗ ꯆꯨꯔꯨꯡꯕ ꯍꯥꯏꯕꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯉꯁꯥꯏ ꯃꯈꯩ ꯂꯛꯅꯔꯤꯕ ꯄꯝꯂꯤꯕ ꯃꯥꯂꯪ ꯇꯔꯪꯒꯨꯝꯅ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯂꯧꯀꯣꯜ ꯑꯗꯨꯃꯛꯇꯗꯒꯤ ꯃꯥꯅ ꯀꯨꯜꯂꯛꯈꯤꯕꯅꯤ ꯃꯥꯅ ꯄꯨꯔꯛꯈꯤꯕꯅꯤ ꯋꯥꯈꯜꯁꯤꯡ ꯑꯁꯦ ꯅꯤꯡꯁꯤꯡ ꯉꯁꯤꯗꯤ ꯑꯆꯧ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤꯗꯤ ꯃꯆꯥ ꯌꯥꯎꯗꯦ ꯃꯆꯥ ꯌꯥꯎꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯂꯧ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯂꯧꯗꯨꯒ ꯍꯦꯛ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯆꯤꯡꯈꯣꯡ ꯑꯗꯨꯃꯛꯇꯗ ꯑꯉꯥꯡ ꯑꯗꯣ ꯀꯟꯅ ꯀꯧꯔꯛꯈꯤꯕ ꯈꯣꯟꯖꯦꯜ ꯑꯆꯧꯅ ꯇꯥꯈꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤ ꯃꯥꯅ ꯌꯨꯝꯗ ꯄꯨꯔꯛꯄ ꯊꯥ ꯐꯥꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯑꯆꯧ ꯄꯥꯈꯠꯄꯁꯨ ꯐꯥꯎꯏ ꯑꯃꯨꯛꯁꯨ ꯃꯁꯤꯕꯨ ꯂꯥꯏ ꯑꯣꯏꯔꯗ꯭ꯔꯥꯅꯦ ꯃꯁꯤꯕꯨ ꯀꯔꯤ ꯑꯣꯏꯔꯗ꯭ꯔꯥꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒ ꯂꯧꯀꯣꯜ ꯑꯗꯨꯒꯤ ꯑꯣꯏꯕ ꯌꯥꯕ ꯑꯀꯤꯕ ꯋꯥꯔꯤꯁꯤꯡ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯈꯤꯕꯗꯤ ꯂꯩꯇꯦ ꯂꯤꯈꯤꯕꯁꯨ ꯂꯩꯇꯦ ꯃꯥꯅ ꯂꯧ ꯎꯕꯗꯁꯨ ꯍꯟꯗꯛꯀꯤ ꯑꯁꯤꯗꯅꯤ ꯂꯧ ꯎꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯂꯧ ꯑꯗꯣ ꯂꯣꯛꯇ꯭ꯔꯤꯕꯅꯤ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯛꯈꯤꯕ ꯊꯦꯡꯅꯈꯤꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ ꯃꯥꯒꯤ ꯂꯧꯒꯤ ꯂꯧꯔꯤ ꯀꯥꯆꯤꯟ ꯈꯔ ꯌꯥꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯟꯅ ꯑꯆꯧ ꯂꯧꯕꯨꯛ ꯇꯝꯅ ꯂꯥꯛꯄꯅꯤ ꯐꯩꯗꯣꯝ ꯑꯃꯅꯤ ꯃꯥꯅ ꯊꯕꯛ ꯀꯟꯅ ꯁꯨꯔꯤꯉꯩ ꯇꯟꯖꯥꯗ ꯑꯉꯥꯡ ꯑꯗꯨꯅ ꯀꯟꯅ ꯀꯧꯔꯛꯄ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯆꯧꯅ ꯇꯥꯕꯅꯤ ꯑꯍꯥꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯁ꯭ꯋꯥꯏ ꯂꯥꯎꯕꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯀꯔꯤꯒꯤꯅꯣ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯁꯥ ꯃꯇꯣꯝꯇ ꯅꯥꯟꯊꯖꯕꯗꯤ ꯇꯧꯈꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯇꯣꯏꯅ ꯑꯉꯥꯡ ꯑꯁꯤꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯆꯧꯅ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯗꯣꯝꯗꯅ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯍꯥꯗꯨꯅ ꯑꯆꯧ ꯃꯥꯏꯀꯩ ꯊꯤꯔꯛꯄꯅꯤ ꯂꯧ ꯑꯗꯨꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯈꯔ ꯍꯦꯟꯅ ꯆꯥꯎꯕ ꯈꯣꯡꯖꯥꯎ ꯑꯃ ꯂꯩ
ꯑꯗꯨꯒꯤ ꯃꯨꯛ ꯋꯥꯡꯕꯗꯗꯤ ꯑꯗꯨꯝ ꯆꯤꯡꯒ ꯁꯝꯅꯔꯕꯅꯤ ꯑꯆꯧ ꯈꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯥꯛꯑꯦ ꯀꯗꯣꯝꯗꯅ ꯈꯣꯟꯖꯦꯜ ꯑꯁꯤꯕꯣ ꯑꯉꯥꯡ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯥꯅꯦ ꯑꯉꯥꯡ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯣꯏꯂꯦꯟꯗꯨꯅ ꯌꯦꯡꯉꯤ ꯈꯣꯡꯖꯥꯎ ꯑꯗꯨ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩ ꯃꯗꯨꯒꯤ ꯃꯌꯥ ꯌꯧꯔꯛꯄ ꯃꯇꯝꯗ ꯈꯣꯡꯖꯥꯎ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯍꯧꯔꯤꯕ ꯈꯔ ꯋꯥꯡꯂꯕ ꯅꯥꯄꯤ ꯁꯤꯡꯅꯥꯁꯤꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕꯒꯨꯝ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯄꯒꯤ ꯁꯥꯎꯝꯗꯧꯅ ꯇꯝꯅ ꯅꯦꯝꯊꯔꯛꯄ ꯃꯔꯦꯡ ꯆꯠꯄ ꯀꯌꯥ ꯑꯃꯗꯤ ꯑꯆꯧꯒꯤ ꯃꯤꯠꯇ ꯎꯈꯤ ꯑꯆꯧ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯄꯤ ꯑꯗꯨꯒ ꯉꯛꯅ ꯌꯦꯡꯉꯤ ꯑꯦ ꯀꯔꯤꯅꯣ ꯁꯤꯕꯣ ꯀꯔꯤ ꯆꯠꯈꯤꯕꯅꯣ ꯀꯔꯤ ꯂꯩꯕꯅꯣ ꯁꯤꯕꯣ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯁꯨ ꯉꯛꯂꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯅ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯧ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯊꯤꯕꯗꯤ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯎꯆꯤꯟ ꯑꯁꯤꯅ ꯈꯣꯡꯖꯥꯎ ꯑꯗꯨ ꯂꯥꯟꯊꯣꯛꯂꯦ ꯈꯣꯡꯖꯥꯎ ꯑꯗꯨ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗꯗꯤ ꯆꯤꯡꯈꯣꯡ ꯑꯗꯨꯒꯤ ꯍꯦꯛ ꯃꯈꯣꯡꯃꯛꯇꯗꯅꯤ ꯅꯤꯡꯊꯥ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯑꯉꯥꯡ ꯑꯗꯨ ꯀꯟꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯑꯆꯧꯅ ꯎꯈꯤ ꯃꯗꯨ ꯎꯕꯗꯒꯤ ꯑꯆꯧ ꯉꯥꯏꯍꯥꯛꯇꯪ ꯈꯔ ꯂꯥꯞꯅ ꯌꯦꯡꯉꯤ ꯑꯦ ꯑꯉꯥꯡ ꯃꯆꯥꯅꯤꯅꯦ ꯀꯅꯥꯅ ꯊꯔꯝꯂꯤꯕꯅꯣ ꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯉꯛꯅ ꯌꯦꯡꯉꯤ ꯃꯅꯥꯛꯇ ꯄꯥꯛ ꯍꯦꯛ ꯆꯪꯕ ꯉꯝꯗꯦ ꯀꯔꯤꯒꯤ ꯆꯪꯕ ꯉꯝꯗ꯭ꯔꯤꯕ ꯃꯥꯁꯨ ꯑꯀꯤꯕ ꯐꯥꯎꯔꯤꯕꯅꯤ ꯆꯤꯡꯈꯣꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯂꯧꯀꯣꯜ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯆꯧꯅ ꯈꯪꯕ ꯅꯠꯇꯦ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯉꯥꯡ ꯑꯃ ꯂꯪꯊꯣꯛꯂꯤꯕꯁꯤ ꯀꯅꯥꯅ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯁꯥꯌꯣꯜꯂ ꯂꯥꯏ ꯊꯣꯛꯂꯤꯕ꯭ꯔꯥ ꯇꯝꯅꯔꯤꯕ꯭ꯔꯥ ꯑꯩꯒꯤ ꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯎꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯕꯗꯨꯅ ꯑꯆꯧꯅ ꯃꯅꯥꯛꯇ ꯄꯥꯛ ꯍꯦꯛ ꯆꯪꯗꯕꯅꯤ ꯑꯗꯨꯕꯨ ꯍꯟꯖꯤꯟ ꯀꯟꯅ ꯅꯨꯡꯁꯤꯅ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯁꯤꯅ ꯇꯥꯕ ꯃꯇꯝꯗ ꯑꯆꯧ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯈꯤꯗꯦ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯏꯅ ꯄꯤꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯁꯨ ꯑꯆꯧꯅ ꯈꯟꯖꯈꯤ ꯄꯟꯊꯗꯦ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯑꯗꯨꯒ ꯃꯈꯣꯡꯗ ꯌꯧꯔ ꯐꯥꯎꯕꯗ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯇꯦ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯑꯆꯧꯅ ꯌꯥꯝꯅ ꯊꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯊꯕꯛ ꯁꯨꯕ ꯂꯦꯞꯂꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯆꯧꯅ ꯃꯊꯪ ꯅꯤꯡꯁꯤꯡꯂꯒ ꯃꯃꯤꯠ ꯑꯗꯨ ꯃꯊꯛꯂꯣꯝꯗ ꯌꯦꯡꯈꯠꯂꯒ ꯑꯗꯨꯝ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯉꯥꯏꯍꯥꯛꯇꯪ ꯅꯤꯡꯁꯤꯡꯕ ꯂꯣꯏꯔꯕ ꯇꯨꯡꯗ ꯑꯆꯧꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯉꯥꯡ ꯑꯗꯣꯝꯗ ꯎꯠꯁꯤꯜꯂꯛꯂꯒ ꯑꯉꯥꯡ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄ ꯇꯟꯖꯥꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯗꯨꯗꯤ ꯂꯣꯡꯅ ꯇꯨꯝꯂꯝꯕ ꯑꯉꯥꯡ ꯑꯁꯤ ꯈꯔ ꯆꯦꯞꯊꯣꯔꯛꯏ ꯑꯗꯨꯒ ꯑꯆꯧꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯆꯧ ꯃꯉꯣꯟꯗ ꯃꯤꯠ ꯈꯥꯅ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯂꯛꯄꯗꯨ ꯎꯕ ꯃꯇꯝꯗ ꯑꯆꯧ ꯃꯁꯥ ꯄꯨꯝꯕ ꯈꯪꯈ꯭ꯔꯦ ꯍꯩꯃꯥ ꯀꯩꯅꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯁꯥꯗ ꯇꯨꯡꯍꯜꯂꯤ ꯃꯁꯤꯒꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯠꯁꯤꯜꯂꯛꯇꯦ ꯑꯆꯧꯗꯤ ꯃꯤꯍꯨꯜ ꯑꯗꯨ ꯀꯟꯅ ꯆꯣꯡꯈ꯭ꯔꯕꯅꯤ ꯍꯌꯦꯡ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯄꯨꯖꯔꯛꯀꯦ ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯂꯥꯏꯔ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯍꯟꯗꯛꯀꯤ ꯋꯥꯔꯤꯁꯤꯃꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯋꯥꯔꯤ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯔꯤ